ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯗ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19, 2025ꯀꯤ ꯔꯥꯁꯤꯐꯜ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯑꯒꯦ꯫ ꯑꯍꯥꯟꯕꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯦꯁ ꯔꯥశꯤ꯫ ꯃꯦꯁ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ꯫ ꯏꯃꯨꯡ manunggi ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯄ꯭ꯔꯣꯄꯔꯇꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯄꯣꯔꯠ ꯐꯪꯒꯅꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯕ꯭ꯔꯤꯁ ꯔꯥశꯤ꯫ ꯕ꯭ꯔꯤꯁ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯅꯤ꯫ ꯊꯥꯖꯕꯒꯤ ꯑꯋꯥꯠꯄ ꯂꯩꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯏ꯫ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ꯫ ꯍꯛꯁꯦꯜ ꯐꯅ ꯂꯩꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ꯫ ꯅꯍꯥꯛꯅ ꯊꯕꯛ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯏ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯤꯊꯨꯟ ꯔꯥశꯤ꯫ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯉꯁꯤ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯄ꯭ꯔꯣꯐꯤꯠꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯒꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯄ ꯆꯥꯡ ꯂꯩ꯫ ꯏꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯔꯀꯠ ꯔꯥశꯤ꯫ ꯀꯔꯀꯠ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯋꯥꯈꯜꯒꯤ ꯋꯥꯉꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯑꯍꯜꯁꯤꯡꯗꯒꯤ ꯅꯈꯣꯏꯅ ꯊꯧꯖꯥꯜ ꯐꯪꯒꯅꯤ꯫ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯃꯄꯥꯒꯤ ꯃꯇꯦꯡꯅ ꯕꯤꯖꯤꯅꯦꯁ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯁꯤꯡ ꯔꯥశꯤ꯫ ꯉꯁꯤꯗꯤ ꯁꯤꯡ ꯔꯥశꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯁꯦꯜ ꯊꯨꯒꯥꯏꯔꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯄ ꯌꯥꯏ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯑꯅꯧꯕ ꯁꯣꯔꯁꯁꯤꯡ ꯍꯟꯗꯣꯛꯂꯒꯅꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯊꯕꯛꯇ ꯑꯐꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯩꯅꯥ ꯔꯥశꯤ꯫ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯀꯥꯟꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯒꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯂꯩ꯫ ꯏꯃꯥ ꯏꯄꯥꯒꯤ ꯍꯛꯁꯦꯜꯁꯨ yengsinbiyu. ꯏꯃꯣꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕ ꯌꯥꯏ꯫ ꯉꯁꯤ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯍꯛꯁꯦꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯄꯨꯟꯁꯤ ꯐꯒꯠꯂꯛꯀꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤ꯫ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯌꯥꯏ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯃꯌꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯒꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯠꯇ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧ꯫ ꯕꯤꯖꯤꯅꯦꯁꯇ ꯑꯍꯣꯡꯕ ꯂꯥꯛꯄ ꯎꯕ ꯐꯪꯂꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯙꯅꯨ ꯔꯥశꯤ꯫ ꯙꯅꯨ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯕ ꯌꯥꯏ꯫ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯔ ꯍꯣꯡꯂꯛꯀꯅꯤ꯫ ꯁꯦꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯀꯣꯛꯍꯟꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯀꯔ ꯔꯥశꯤ꯫ ꯃꯀꯔ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯉꯁꯤ ꯑꯐꯕ ꯑꯣꯏꯗꯦ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯁ ꯇꯧ꯫ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯅ ꯔꯤꯛꯁ ꯑꯃꯠꯇ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯍꯛꯁꯦꯜ ꯐꯒꯠꯂꯛꯄ ꯌꯥꯏ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯒꯅꯨ꯫ ꯐꯤꯕꯝ ꯑꯁꯤ ꯍꯦꯟꯅ ꯐꯠꯁꯤꯜꯂꯛꯇꯕ ꯌꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ꯫ ꯀꯨꯝꯚ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯑꯁꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯣꯏꯊꯣꯛꯄ ꯌꯥꯏ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯁꯄꯣꯔꯠ ꯄꯤꯒꯅꯤ꯫ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯁꯨꯡ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯎꯅꯕꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯑꯐꯕ ꯄꯥꯎ ꯐꯪꯂꯕ ꯌꯥꯏ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯃꯤꯟ ꯔꯥశꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯛꯁ ꯔꯤꯖꯜ ꯐꯪꯒꯅꯤ꯫ ꯊꯕꯛ ꯃꯐꯝꯗ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯒꯤ ꯁꯦꯟꯇꯔ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯜ ꯊꯨꯝꯒꯤ ꯑꯃꯥꯡ ꯑꯇꯥ ꯎꯕ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫